मैम गुड मॉर्निंग मैम तो नसी ब्लॉग अमा पूरा लाए दो ब्लॉग से कई तौसे अदो मिनसी हजिसे ब्रेकफास्ट चाखोन लोइरागा मचासु स्कूल थादोखरे दो मचा थोबीगा इगा सुम लई थबक लोइसन लोइना दो थबक अमा तौरमीबा मैम सुम शेयर तौरक्के अदो मचा थोबी लेंगी कन्ना अदो मैम सिगे डस्टबिन की रांग सिंगसे इना नुंगहांगदा अंगांग लारिक टाक टाक नने सिसे कक्सला थम्मेबा मैम लैरी दो सुमाइना तौरगा कएको एंची अमा मखाई दुमाई तौरगा कए दो सिसे सुमाइना सम्मिनेबा दो सम्ना सिसे सुजाम लैरे दो ngaraang नुंगहांगदा सुम मतुम अनी ग तासले दो मैम सिसे इना लोन बसे लोइसनगे दोइबा सुम लैरे आइनाको अदो सिसे उजी ए समम्मिनी फमना थबकसु लोइरे आइना दो सिसे सुखग लोन नदी लोइरे अदो सिसे लोन न लोइसनगे आइना दुनी सिसिंगसे समागे समना बोल तासन थम्मदि वाइ संगेबा सुम संकांदा नहाग लोनजनबको दुनी सिसे तौरमी बै इंगमिनासिको दुनी मैम खुलक्तदी डस्टबिन रांगसे मथौ तादबनिना इना पामुबा हुंदोका दुनी सि तौरागे मैम जॉइन तौब लोइरे सिसे मतुम तासनलगे लोइरेबा याउदरे जगा अदो सि मतुम तासनलागे मचा थोबी निगाई तौयाइना इन दोयार सिंगसे लोइ पुथोरइनी मा साननबा आइना सानबा वोंगना चखरे दो सि मतुम तासनलागे इंगमिनासि खुजाम अमा तौरे मैम मतुम ताबा लोइरे सिने क्वाइदे चाउरे लास्ट किसे दो संकांदा लोनझलनी सिसिंगसे वेस्ट होइरे दोकरनी हेलो मैम गुड मॉर्निंग को मैम ममांगी वीडियो दो लोइसनबा नंग नमहौदरे को मैम अदो नहांगी केनो दो फिदा दो लोन मता सुम मतमदो मांगरे दो नुमितो ए ब्लॉग तो तौनिंगदरे दुनी मैम थबा मा पाइखलुरदि को इंटरेस्ट तो हाइदी इंटरेस्ट अमा पोइएबाको लोइसनबा हाइनाको दो इंटरेस्ट तो पोकना लैउरे लोइसनले नमना लोइसनले को अदो ब्लॉग से लोइसनदि जारोइनाको लोइसनगे ब्लॉग सिसु आइना तो ब्लॉग सिमु पाइखले फिदादो लोनना लोइना दो मैमनसु शेयर तौरके दुनी मैमना सिगी ब्लॉग से कई तौयाइदो एंगमिनासि हुजिकसे मैम दुनी थबक लोइरागा हुजिकसे खतंग फ्री होइरे दो ब्लॉग सिसु नमहौरगे आइना अदो मैम फिदादसु मैमदा सुम शेयर तौरके कमाइना तौयाइदो दो मैम कमेंट तौनसु हाइबिरो फिदा लोनबदो मैम हैनिंगबरा दो मैम एगी दुदी डस्टबिन की रांगना ओइगरेना दो डस्टबिन की रांगना तमदसु सुम मार्केट कई सुम पोचै लेबदा लाक्पा कनो पोलोथिंग मैमदसु सुमने स्टोर तौर थम्मगा दुदुसु सुम लोन बजाय दुना हेना फजाबनी कलरिंग को तो हुजिकती कलरिंग जाम थोकते अंगौबा तौइबनी को हानादी सुम कलरिंग मैम थोकपनी त फजाबनी दुनसु सुम लोन बजानी मैम लोनिंगदी कमेंट तौना हाइबिरो इदुसु सुम सिंपलली जामना सुम ताकपिरके को दोनी मैम एंगमिनासि दो आई उलके लोन लोइना लैरे मैम सिसिनिको लोन लोइरे दो अखाक पाएको फम्बा सुम नुंगाइरनी दो सिसे उलनाइना सुम सुमाइना चसल्लिबा लाइन अमाको दो ममांग मनिंग खंगददि नुंगाइतेनाको अदुनी मैम लोइरेको दो लेमसु लेमी खरा केनो से पोलोथिंग से यामबा खरा को दो मपानगसे इना डबल तौनाने फजना केनो तौगरबनेबा कई हाइनी लोंजनगरबनेबा सुम सही अमनिदि चलनी को सुम काक चाउरे जारे फसु फजरे लोइरागा अदो मैम सिखगलेमी को सिदिली को सिसिना ओइदि ओइररोइ सिसिना को मचा पिसक राउंड शेप ओइरसो पिसक अमा लोनबबुदि जानी एंगनी मैम दो हुजिकति लोलरोइ सिसे थम्मनेबा
ꯁꯤ ꯂꯣꯏꯔꯕꯅꯤ ꯋꯥꯏ ꯑꯃ ꯁꯪꯉꯦ ꯁꯤ ꯂꯣꯏꯁꯜꯂꯕꯅꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯁꯦ ꯇꯥꯏꯜꯁ ꯅꯝꯕꯒꯤ ꯊꯕꯛꯁꯦ ꯂꯣꯏꯗ꯭ꯔꯤ ꯃꯤꯁꯇ꯭ꯔꯤꯁꯦ ꯂꯥꯏꯟ ꯂꯩꯇꯅ ꯂꯥꯛꯄ ꯌꯥꯗꯅ ꯂꯩꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯂꯔ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯁꯨꯝ ꯐꯖꯕ꯭ꯔꯥ ꯀꯃꯦꯟ ꯇꯧꯅ ꯍꯥꯏꯕꯤꯔꯛꯑꯣ ꯃꯣꯏ ꯐꯣꯟꯗ ꯊꯥꯔꯛꯑꯒ ꯑꯩꯅ ꯁꯨꯝ ꯈꯟꯈꯤꯕꯅꯦꯕ ꯑꯗꯣ ꯃꯈꯥꯒꯤꯁꯤꯗꯤ ꯈꯔ ꯐꯖꯕꯁꯨ ꯋꯥꯠꯂꯦ ꯈꯟꯐꯝꯗꯣ ꯌꯥꯝꯅ ꯂꯩꯇꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯣ ꯁꯨꯝ ꯀꯥꯔꯄꯦꯠ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯥꯛꯈꯨꯝꯅꯤꯅ ꯁꯨꯝ ꯌꯥꯔꯦ ꯌꯥꯝ ꯃꯣꯠꯄꯁꯨ ꯈꯪꯉꯣꯏ ꯁꯨꯝ ꯐꯖꯔꯦ ꯁꯨꯝ ꯑꯗꯣ ꯅꯥꯟꯗꯕ ꯇꯥꯏꯜꯁꯇꯨꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯁꯤ ꯀꯥꯔꯦꯟ ꯂꯥꯛꯑꯗꯤ ꯂꯥꯛꯄꯩ ꯋꯥꯔꯤꯅꯤ ꯆꯥꯏꯅ ꯂꯩꯔꯦ ꯁꯠ ꯁꯠ ꯂꯣꯏꯁꯜꯂꯗꯤ ꯋꯥꯏ ꯁꯪꯕ ꯃꯌꯥꯝꯗꯣ ꯅꯍꯥꯟꯃꯨꯛ ꯑꯃ ꯄꯥꯔꯁꯦꯜ ꯑꯣꯔꯗꯔ ꯇꯧꯋꯦꯕ ꯑꯗꯣ ꯃꯤꯇꯔ ꯐꯤꯁꯦ ꯃꯌꯥꯝ ꯁꯨꯝ ꯃꯦꯁꯣꯗꯩ ꯂꯧꯕꯁꯦ ꯁꯨꯝ ꯑꯐꯕ ꯂꯥꯛꯑꯦ ꯑꯗꯣ ꯏꯟꯇꯔꯦꯁ ꯌꯥꯎꯔꯦꯀꯣ ꯃꯌꯥꯝ ꯃꯤꯇꯔ ꯐꯤꯁꯦ ꯑꯃ ꯃꯣꯏꯅ ꯑꯣꯔꯗꯔ ꯇꯧꯔꯦ ꯁꯤꯁꯦ ꯐꯖꯕꯅꯤ ꯌꯥꯝꯅ ꯑꯗꯣ ꯇꯨꯕꯨꯗꯤ ꯇꯨꯅꯤꯡꯕꯅ ꯂꯣꯏꯔꯦ ꯂꯪꯗꯣ ꯂꯩꯇꯕ ꯋꯥꯏꯠ ꯀꯂꯔꯒꯤꯀꯣ ꯑꯗꯣ ꯕꯖꯥꯔ ꯆꯠꯂꯀꯥꯟꯗ ꯂꯩꯔꯀꯥꯟꯗ ꯁꯨꯝ ꯑꯩ ꯇꯨꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯂꯪ ꯂꯩꯇꯅ ꯂꯩꯔꯦ ꯁꯤꯁꯤꯅ ꯇꯥꯡꯉꯤ ꯈꯔ ꯑꯗꯣ ꯑꯩ ꯂꯤꯠꯂꯤꯁꯤꯅꯗꯤ ꯈꯔ ꯍꯣꯡꯉꯦꯕ ꯃꯤꯇꯔ ꯀꯩꯅꯣꯁꯦ ꯐꯤꯁꯦꯀꯣ ꯑꯗꯣ ꯐꯕꯁꯨ ꯁꯤꯅ ꯍꯦꯜꯂꯤ ꯑꯗꯨꯅꯤ ꯐꯖꯔꯦ ꯏꯁꯄꯣꯔꯇꯤꯡ ꯁꯨꯝ ꯇꯨꯗꯣꯏꯅꯤ ꯁꯤꯁꯨ ꯁ꯭ꯂꯤꯞꯂꯦꯁ ꯑꯗꯨꯒ ꯃꯆꯥ ꯊꯣꯏꯕꯤꯒꯤꯁꯨ ꯑꯣꯛꯑꯒ ꯇꯨꯕꯤꯔꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯂꯩꯔꯨꯔꯗꯤ ꯇꯥꯡꯉꯤꯅꯀꯣ ꯏꯁꯄꯣꯔꯇꯤꯡ ꯀꯩꯀꯥꯁꯦ ꯑꯗꯣ ꯏꯁꯥꯅ ꯍꯩꯖꯔꯕꯅꯤꯅ ꯁꯨꯝ ꯃꯑꯣꯡ ꯇꯨꯅ ꯏꯁꯥꯁꯨ ꯂꯤꯠꯄꯤꯔꯦ ꯑꯩꯁꯨ ꯂꯤꯠꯂꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕꯁꯨ ꯄꯣꯛꯏꯀꯣ ꯏꯁꯥꯅ ꯇꯧꯔꯒ ꯂꯤꯠꯄꯁꯤꯁꯨ ꯑꯗꯨꯅꯤ ꯇꯨꯔꯁꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯀꯃꯦꯟꯁꯨ ꯂꯥꯛꯏ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯇꯨꯕꯩ ꯂꯧ ꯈꯣꯠꯂꯧ ꯍꯥꯏꯅ ꯑꯗꯣ ꯇꯨꯕꯩ ꯈꯣꯠꯄꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯇꯧꯕꯁꯦ ꯋꯥꯗꯤ ꯋꯥꯏꯀꯣ ꯏꯁꯇꯦꯟꯁꯤꯒ ꯈꯔ ꯋꯥꯏꯑꯕ ꯁꯨꯝ ꯀꯦꯃꯦꯔꯥ ꯁꯦꯠꯇꯤꯡ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯗꯨꯅꯅꯤ ꯈꯔ ꯋꯥꯏꯗꯨꯅ ꯑꯗꯣ ꯅꯝꯃꯗꯤ ꯇꯞ ꯇꯞ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯁꯪꯀꯥꯟꯗ ꯑꯗꯨꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯇꯨꯗꯤ ꯇꯨꯈꯤꯔꯣꯏꯁꯦ ꯉꯁꯤ ꯇꯨꯗꯤ ꯇꯨꯅꯤꯡꯉꯝꯃꯤꯅꯤ ꯁꯪꯉꯤ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯂꯪ ꯂꯩꯇꯅ ꯂꯩꯔꯦ ꯀꯣꯟꯅ ꯁꯨꯝ ꯇꯨꯔꯅꯤ ꯃꯌꯥꯝꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯌꯔꯁꯤꯡꯁꯦ ꯈꯔ ꯑꯂꯦꯝ ꯑꯄꯥ ꯂꯩꯔꯤ ꯕꯦꯒ ꯃꯆꯥ ꯑꯃꯗꯤ ꯑꯣꯛꯀꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯆꯥꯛꯈꯨꯝꯗꯩ ꯍꯟꯗꯛ ꯈꯔꯅꯤ ꯁꯨꯇꯤ ꯐꯪꯖꯔꯤ ꯑꯗꯣ ꯇꯧꯐꯝ ꯈꯪꯗꯔꯦ ꯀꯔꯤꯕꯨ ꯁꯨꯁꯤꯒꯦꯅ ꯑꯗꯣ ꯁꯤꯁꯤꯃꯨꯛ ꯄꯨꯊꯣꯔꯦ ꯑꯗꯣ ꯌꯦꯡꯒꯦꯀꯣ ꯃꯌꯥꯝ ꯕꯦꯒ ꯃꯆꯥ ꯑꯃꯗꯤ ꯑꯣꯛꯀꯅꯦꯕ ꯃꯈꯣꯟ ꯑꯃ ꯑꯅꯤꯃꯨꯛꯇꯤ ꯂꯩꯔꯤ ꯁꯤꯒ ꯀꯩꯅꯣ ꯇꯧꯔꯒꯗꯤꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯔꯤ ꯂꯣꯟꯕ ꯌꯥꯕ ꯃꯌꯥꯝꯁꯤꯁꯦ ꯑꯩꯅ ꯖꯣꯏꯟ ꯇꯧꯕ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯕ ꯁꯤꯁꯦ ꯃꯆꯥ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯂꯣꯟꯅꯤꯡꯕ ꯌꯥꯎꯔꯁꯨ ꯁꯨꯝ ꯑꯍꯩꯕ ꯃꯤꯗꯤ ꯁꯨꯝ ꯑꯥꯏꯗꯤꯌꯥꯁꯦ ꯈꯪꯒꯅꯤ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯁꯤꯁꯦ ꯍꯥꯟꯅ 8 ꯃꯤꯇꯔꯅꯦꯕ ꯂꯧꯔꯤꯁꯦ 24 ꯄꯤꯁꯅꯤꯀꯣ ꯁꯤꯁꯦ 24 ꯄꯤꯁ ꯂꯧꯔꯦ ꯁꯤꯒ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯊꯛꯇ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯅ ꯂꯧꯔꯤꯁꯦ 24 ꯄꯤꯁ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦꯀꯣ ꯑꯗꯣ ꯑꯅꯤꯈꯛꯁꯤꯒ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯗꯨꯒ ꯑꯩꯗꯤ ꯁꯤ ꯔꯥꯅꯤꯡ ꯋꯦꯌꯔꯗꯩ ꯂꯧꯕꯅꯤ ꯁꯤꯁꯦ ꯃꯦꯖꯔ ꯇꯧꯔꯒꯀꯣ ꯁꯤꯁꯤꯅ 8 ꯈꯛ ꯑꯗꯨꯅꯤ ꯂꯣꯟꯕ ꯍꯧꯔꯛꯑꯒꯦ ꯃꯆꯥ ꯊꯣꯏꯕꯤ ꯂꯦꯡꯉꯤ ꯁꯣꯝꯗ ꯑꯗꯣ ꯍꯧꯖꯤꯛ ꯔꯥꯅꯤꯡ ꯋꯦꯌꯔꯅ ꯁꯤꯁꯦ ꯃꯔꯤꯁꯦ ꯂꯧꯔꯅꯤ ꯁꯤꯇꯅꯤꯀꯣ ꯁꯤꯝꯄꯜꯅꯤ ꯁꯤ ꯃꯔꯤꯁꯦ ꯅꯣꯠ ꯐꯥꯔꯛꯑꯅꯤ ꯁꯤꯇꯅꯤꯀꯣ ꯁꯤ ꯇꯧꯔꯛꯑꯒꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯩꯀꯣ ꯚꯤꯗꯤꯑꯣꯁꯦ ꯅꯝꯍꯧꯗꯔꯦ ꯍꯧꯖꯤꯛꯁꯦ ꯁꯟꯗꯥ ꯇꯥꯁꯜꯂꯛꯑꯦꯕ ꯑꯗꯣ ꯑꯩ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯁꯜꯍꯧꯗꯔꯦ ꯍꯥꯏꯅ ꯑꯗꯣ ꯂꯣꯏꯁꯟꯒꯦ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒꯁꯤꯁꯨ ꯈꯛꯖꯥꯝ ꯂꯣꯟꯈꯠꯂꯦ ꯈꯥꯏꯕꯣꯛ ꯑꯃꯗꯤ ꯁꯨꯝ ꯂꯣꯟꯈꯠꯂꯦꯀꯣ ꯑꯗꯣ ꯈꯥꯏꯕꯣꯛ ꯑꯃꯗꯤ ꯂꯣꯟꯗ꯭ꯔꯤ ꯑꯗꯣ ꯁꯤꯁꯦ ꯂꯦꯟꯁꯁꯦ ꯁꯤꯃꯨꯛꯇꯅꯤ ꯂꯥꯛꯇꯣꯏꯁꯦ ꯄꯤꯛꯄꯅꯤꯅꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯅꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯌꯔꯒꯤ ꯕꯦꯒ ꯂꯣꯟꯕꯗꯣ ꯑꯆꯧꯕ ꯂꯣꯟꯕꯗꯣ ꯃꯀꯣꯟ ꯀꯌꯥ ꯆꯪꯒꯅꯤꯒꯁꯨ ꯍꯪꯉꯛꯑꯦꯕ ꯑꯗꯣ ꯀꯣꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯄꯅꯤ ꯑꯗꯣ ꯁꯨꯝ ꯔꯤꯄ꯭ꯂꯥꯏꯕꯨꯗꯤ ꯇꯧꯈꯔꯦ ꯅꯝꯕꯔꯒ ꯂꯧꯅꯤꯡꯉꯤꯒꯁꯨ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯃꯌꯥꯝ ꯅꯝꯕꯔꯗꯤ ꯀꯃꯥꯏꯅ ꯄꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯨꯝ ꯖꯁꯥ ꯗꯥꯎꯠ ꯑꯣꯏꯔꯁꯨꯀꯣ ꯀꯃꯦꯟꯗ ꯁꯨꯝ ꯍꯪꯕꯤꯔꯣ ꯑꯩ ꯁꯨꯝ ꯀ꯭ꯂꯤꯌꯥꯔ ꯇꯧꯕꯤꯔꯛꯀꯦ ꯀꯣꯃꯦꯟꯗ ꯁꯨꯝ ꯍꯥꯏꯕꯤꯔꯝꯒꯦ
ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯦꯅꯤ ꯗꯥꯎꯠ ꯂꯩꯔꯁꯨ ꯑꯩꯅ ꯈꯪꯕꯗꯣ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯃꯀꯣꯟ ꯑꯍꯨꯝꯅ ꯁꯤꯒꯨꯝꯕ ꯁꯤꯁꯦ ꯁꯤ ꯑꯆꯧꯕ ꯕꯦꯒꯁꯦ ꯃꯀꯣꯟ ꯑꯍꯨꯝ ꯆꯪꯈ꯭ꯔꯤꯅꯦꯕ ꯑꯗꯣ ꯃꯀꯣꯟ ꯑꯅꯤꯅꯗꯤ ꯈꯔ ꯄꯤꯛꯇꯛ ꯇꯧꯕ ꯌꯥꯏꯑꯕ ꯃꯀꯣꯟ ꯑꯍꯨꯝꯁꯤꯗꯤ ꯆꯥꯎꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯦꯅꯤ ꯗꯥꯎꯠ ꯑꯣꯏꯔꯁꯨ ꯈꯪꯅꯤꯡꯕ ꯀꯩꯀꯥ ꯂꯩꯔꯁꯨ ꯀꯃꯦꯟꯗ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯨꯝ ꯑꯅꯝꯕ ꯁꯨꯝ ꯃꯌꯥꯝꯒꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯁꯨ ꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯡꯉꯥꯏꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯎꯅꯔꯁꯤ